Ahanmaktada NBS Manipuri Horror and Romantic Story Collection YouTube channel sigi maikaidigi mayambu taramna okchari. Ngasi mayangi mafamda aina lijagadirba wari asi aigi isamakta asingba thokiba wari amani. Wari ji taraba matungda mayamna thajabiba thajabidaba haidumadi mayangi wakhalonda laikre. Facebook page Manipuri Horror Story aina ama hangjai adudaju hana iraga thagachagrafani. Hojik mayangi mafamda amukta hanjarage. Numito aikhoi khungi lai haraobagi humni chanba numitni aisho pakhang macha ama oibai imanaba singda lai yengba aduk chachai. Aidi marup singa anta laibungda chatkirami ima baba iche ichan makhoidi yumda laihawi. Laibung yoraba matamda laibungda laida jagoi isai kachaba ichil inau mayam ki jagoi isai kayana chingba aduk yengjerami. Inakta famlamba ahal lamal singna wari sanajabadu kabak tajai adudi makhoi masen hainarami. Ngasidi lai pubase program mayamse loiraba matung lai puni haibanini. Program loiba ngairabadi pung thengnani chalase hainaba tarami. Aidi lai hana pukraba matung program sing tawbani haina wakhanda sum lairambani. Numitugi aisu program ngahak yenga yumda hanbagi wakhal sum tawami. Program mathang sum yengtharai program loisilai pungsu 13 adai muktarami. Aina su program loirabanina imanaba singda bai ai yum haninge nakhoiding hak lehaukigadra natraga yum haladra hangi makhoidi bai lai puba yengkige maibi jagoi yengkige haina yenghawi. Aisu ngahak ngairam changminarpa yabani ado tanja aduda ithanda yumda khanghan haningba ama poglai ngangamdabagi mawongdawna. Aikhoigi khungi maning thangba maning lekai daini aigi yum aduga laibungdi khungi mama lekai da laibung lei matam dusu thengjil lakpana sorokta mi amata thoina chatnade aisu adugi wakhanda tawramde yum chatniman kidana ithanda prap lai khongthang thuna laksai thangduna matam ado aisu mobile handset Nokia ki peta ama paije khungi mamang lom thangba lambi adubaudi mi khara lambi da aduk thengnajai aduga mamang maningi mayai wairapta lambi main road lai ai main road to lantorakhi maning lekai romda adubu hanna yengbada kanasu uramde nongsu thili sujai nong mamit mana khara su khakpa lawba tawi aisu mi amatta faina yumda chatpa udabaduda wakhalde adu nangba khara de poksarame aigi Nokia aduda English song ama matamdugi khara popular oiba ama makhol haftakna tha laikhatlaga ta duna khongthang khara thujanna chatlami yumda laklami laibak thiba amana maning laikai rom yum lambi dasu mang mi poloi famang sulai nongi fibam khapalawa aduna mafam aduda landuna chatkini kanda ai mi paidawadi ngamde lambi duda ngahak lepchai achat ong mi khara lakra haiduna Pretty sat amaga tarak akhak arao marok tuda mang adu haipet yengjai yengbazu sum poklam menumituda pingu setpi khara masik mangal ujai aisu udu urubada mihunse a yaukre khongthang kitang kantakna thang isadi tak ni isai dusu music khara taptharatpa tanja oirami ai hanna mu yengdana prap uchin nasin mafam dufaudi lanthore adu asina suloidri aikoi lekai thaina ngaidagi khun asigi khwaidagi hainaba mayamna sonaba lekai ni tawbudi numito maidi mutte bulbsu lantak thali mina fana hainarasu isagi lekai oibuna aina di kaya thoina kiba fawudi adum oinamak aigi Nokia adu isai mathang sum thajai ai men fathajana tapna mut amada sum changai adubu mi khanasu thengnaramde kamaya no khangde aigi wakalda imanaba singduga changminarapai wakal chelakhi minabadawna tumdasu inarapoi khali murum sonbadaw aisu kaya nachungde bab amada layak to khara sangna changi ngahaki matung isai ama loiraga ama silapa tanjani isai ngahak lepningai ai bab khakta tarai ithandani ko lairak asida aina changlibase
ꯑꯗꯨꯕꯨ ꯑꯩ ꯇꯨꯡꯂꯣꯝꯗꯗꯤ ꯈꯛ ꯍꯟꯅ ꯌꯦꯡꯂꯨꯗꯦ. ꯇꯨꯡꯗ ꯇꯨꯡ ꯁꯣꯔꯣ ꯁꯣꯔꯣ ꯇꯧꯕꯣꯏ ꯀꯩꯕꯣꯏ ꯁꯨꯝ ꯏꯟꯅꯔꯛꯏ. ꯑꯩꯅ ꯆꯠꯂꯒ ꯆꯠꯄ, ꯑꯩꯅ ꯂꯦꯞꯄꯒ ꯂꯦꯞꯄ. ꯏꯪꯈꯣꯜ ꯑꯆꯧꯕ ꯍꯩꯅꯕꯤ ꯑꯃꯒꯤ ꯌꯥꯒ ꯌꯧꯔꯛꯂꯦ, ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ. ꯑꯩ ꯃꯐꯝꯗꯣ ꯌꯧꯔꯛꯄꯗꯩ ꯑꯩ ꯋꯥꯈꯜ ꯐꯥꯊꯕ ꯉꯝꯂꯛꯇ꯭ꯔꯦ. ꯇꯨ ꯈ꯭ꯌꯥꯎ ꯁꯝꯅ ꯆꯞ ꯌꯨꯡꯉꯤ, ꯈꯣꯡꯊꯥꯡ ꯈꯪꯐꯥ ꯐꯥꯖꯤꯟꯕꯒꯨꯝ ꯇꯧꯔꯛꯏ. ꯑꯗꯨꯕꯨ ꯑꯩ ꯂꯦꯞꯇꯨꯅ ꯈꯛꯇꯤ ꯂꯩꯇꯦ, ꯏꯁꯩꯁꯨ ꯁꯨꯝ ꯊꯥꯔꯤ. ꯑꯗꯨꯕꯨ ꯁꯞꯇ꯭ꯔꯗꯤ ꯁꯨꯝ ꯀꯟꯈꯠꯂꯛꯏ. ꯇꯨꯡꯗꯒꯤ ꯍꯦꯟꯇꯣꯔꯛꯇꯨꯅ ꯃꯥꯡꯗ ꯐꯥꯎ ꯇꯨꯕꯠ ꯁꯝꯗꯨꯅ ꯆꯠꯄ ꯐꯥꯎ ꯃꯤꯠꯇ ꯁꯪ ꯎꯔꯛꯏ. ꯊꯨꯅ ꯗꯪ ꯆꯣꯡꯉꯤ. ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯥꯅ ꯇꯠꯇꯅ ꯍꯥꯏꯕꯤꯈꯤꯕ, ꯏꯕꯨꯙꯧꯕꯨ ꯅꯊꯥꯅꯨꯡꯗ ꯆꯦꯠꯅ ꯊꯒꯣꯟꯅꯧ, ꯅꯆꯤꯟꯗ ꯏꯕꯨꯙꯧ ꯁꯣꯟꯖꯧ, ꯀꯥꯎꯒꯅꯨ ꯍꯥꯏꯈꯤꯕ ꯋꯥꯍꯩꯗꯣ ꯅꯤꯡꯁꯤꯡꯂꯛꯏ. ꯏꯕꯨꯙꯧꯅ ꯊꯧꯖꯥꯟꯕꯤ ꯍꯥꯏꯒꯗ꯭ꯔꯥ? ꯑꯩ ꯃꯤꯀꯨꯞꯇꯨꯗ ꯅꯤꯡꯁꯤꯡꯖꯔꯛꯈꯤ. ꯆꯤꯟꯗ ꯁꯣꯟꯖꯈꯤ, ꯈꯣꯡꯁꯨ ꯊꯛ ꯅꯤꯛꯏ, ꯈꯨꯠꯁꯨ ꯆꯦꯖꯦꯠ ꯈꯨꯇꯨꯝ ꯇꯥꯁꯤꯟꯖꯩ. ꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯅ ꯄ꯭ꯔꯞ ꯂꯥꯛꯆꯩ. ꯑꯗꯨꯕꯨ ꯎꯆꯤꯟ ꯅꯥꯆꯤꯟ ꯌꯨꯝ ꯐꯥꯎꯗꯤ ꯌꯧꯔꯦ. ꯑꯗꯨꯕꯨ ꯑꯩꯒꯤ ꯈ꯭ꯋꯥꯏ ꯂꯥꯏꯕꯛ ꯊꯤꯕ ꯑꯃꯅ ꯌꯨꯝꯗꯁꯨ ꯏꯃꯥ ꯕꯕꯥ ꯏꯆꯦ ꯏꯆꯟ ꯑꯃꯠꯇ ꯂꯩꯔꯝꯈꯤꯗꯦ. ꯃꯈꯣꯏ ꯂꯥꯏ ꯌꯦꯡꯕ ꯆꯠꯂꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯂꯛꯈꯤ. ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯁꯣ ꯑꯃꯃꯝꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤ ꯑꯃꯃꯝꯅ ꯄꯥꯏꯅꯩ. ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯃꯅꯨꯡꯗꯨ ꯐꯥꯎꯗꯤ ꯆꯪꯖꯕ ꯉꯝꯖꯈꯤ. ꯑꯗꯨꯕꯨ ꯑꯩꯗꯤ ꯁꯤꯅꯤꯡꯆꯤꯠꯇ ꯅꯥꯟꯊꯣꯔꯛꯈꯤꯕꯅꯤ. ꯏꯁꯥꯁꯨ ꯏꯅꯝ ꯅꯝꯕ, ꯌꯥꯝ ꯇꯨꯝꯅꯤꯡꯕ ꯄꯣꯛꯂꯝꯃꯤ. ꯑꯩ ꯏꯃꯨꯡꯗ ꯊꯣꯡꯗꯣ ꯂꯣꯟꯁꯤꯟꯕꯁꯨ ꯌꯥꯗꯒꯨꯝ ꯑꯩ ꯊꯣꯡꯗꯣ ꯍꯥꯏꯐꯦꯠ ꯉꯥꯁꯤꯟꯖꯗꯨꯅ ꯑꯩꯒꯤ ꯀꯥꯗ ꯇꯨꯝꯕ ꯆꯪꯉꯦ. ꯅꯣꯡ ꯊꯤꯠꯂꯤ ꯈꯥꯛꯄ ꯂꯥꯎꯕꯗ ꯅꯠꯇꯅ ꯅꯨꯡꯁꯤꯠꯁꯨ ꯌꯥꯎꯔꯝꯃꯤ. ꯊꯣꯡꯗꯣ ꯅꯨꯡꯁꯤꯠꯅ ꯃꯆꯤ ꯈꯔꯗꯤ ꯂꯦꯡꯖꯩ, ꯃꯈꯣꯜ ꯇꯞꯂꯞ ꯊꯣꯛꯅ. ꯑꯩꯗꯤ ꯁꯨꯝ ꯇꯨꯝꯊꯈꯤꯔꯝꯃꯤ. ꯅꯣꯡ ꯉꯥꯜꯂꯦ. ꯑꯩꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯏꯃꯥ ꯕꯕꯥ ꯏꯅꯥꯛꯇ ꯂꯣꯏꯅ ꯂꯩꯔꯝꯃꯤ. ꯑꯩ ꯏꯁꯥ ꯍꯧꯒꯠꯄ ꯉꯝꯗꯅ ꯃꯇꯝ ꯀꯨꯏꯅ ꯂꯥꯏꯑꯣꯛ ꯇꯤꯟꯑꯣꯛꯅꯗꯨꯅ ꯅꯥꯈꯤ. ꯀꯣꯟꯅꯊꯪꯗ ꯑꯃꯥꯏꯕꯤ ꯀꯌా ꯇꯥꯟꯅꯗꯨꯅ ꯂꯥꯌꯦꯡꯂꯒ ꯐꯔꯛꯈꯤ. ꯍꯧꯈꯤꯕ ꯑꯍꯤꯡꯗꯨꯗ ꯑꯩꯅ ꯏꯃꯥꯅ ꯇꯠꯇꯅ ꯍꯥꯏꯕꯤꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯝꯗꯕ ꯊꯣꯛꯂꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯀꯝꯗꯧꯔꯝꯒꯅꯤ? ꯃꯌꯥꯝ, ꯋꯥꯔꯤ ꯑꯁꯤ ꯏꯁꯥꯃꯛꯇ ꯊꯣꯛꯆꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ. ꯃꯇꯨꯡ ꯇꯥꯅ ꯋꯥꯔꯤ ꯀꯌꯥꯃꯔꯨꯝ ꯑꯃ ꯍꯥꯞꯆꯔꯛꯀꯦ. ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯀꯥꯏꯅꯔꯁꯤ.